Paushidi Yumpop Ipamaroi Pau Harab de Taujari. Arunachal da Anupa case Sani Shubna Ama Thangnaki Minister Positive Ore. Telangana ki Finance Minister T Harish Rauna Maha COVID-19 Positive Ore Haina Thangna Thoudokni. New Delhi Municipal Council NDMC ki COVID-19 Cell ki Director Amasung Atay Employee Ahum Coronavirus Positive Ore Haina Thangna Senior Official Amana Thoudokni. Cook Island ki Hana ki Prime Minister New Zealand COVID-19 tagi Leikidre. Gang rape tas Chennaba naha ahum police custody da Remand Toukhre. Laibk Nupi Masa ki haksang postmortem tahunduna charge file Toubi Yahan Bio IJP. Ngasi dagina sahi ni Palong ki mamang kumja sok lising ani tarani thuigi. December tara taruk ki numidang atheng bada achen babas amagi manungda Meoi taruk na gang rape tawraga South Delhi ki monir kadal ang Hattoklamle ki Singapore tana puduna laikan narakhi bada kanbangam dana Laibk Rapi masagi sahi kulumdoi churabi nirbaya aduga Miam na nirbaya gang rape case haina khangna khiba Thoudokka mana na mayang Imphal Police Station ki manung janba irong to thoke ba Thoudok da gang rape tawbadagi Laikhidraba nupi masa adugi case da atopa naha ahum amaso police na makoi ki custody da remand Toukhre. Ngasi Imphal ki Uripok Serap Court Complex da leiba Special Judge Pokso Imphal West ki mamang da puthораklaga police custody da tha asi ki mapan phawpa remand Toukhraban ha sing adude MD Salim Khan sahi kun ka mathoi apokpa MD Majhar Checham Haibong Makhong Mathak Laikai MD Shor Muhammad Nur Muhammad sahi kun apokpa MD Kalam Mayang Imphal amasung MD Faiz Elias Muhammad sahi kun ithoi apokpa MD Sanayai Mayang Imphal Bengkun Mamak Lokokni Police na makhoi ahomba police custody remand prayer tawraduna puthorakpada court ta phongtokpa wafamsingna haibada naha ahom asi Thoudoksi ki case kamari leinana Imphal West District ki Women Police Station da ngarang nungtil pung ahoma khairam tarakpada surrender tawrakhibane makhoi ahoma case asi ki suspected accused person singni aire maramasina haubada ngariba case asi ki investigation da makhoi bu wahang pang chathabagi tangai phadaba leibana makhoi ahombo tha asi ki mapan phawba numit mangari ki police custody da remand pipiu aijaki court na su police ke prayer asi da ayapa piduna police custody da remand tawkhibane panba yabadi nupi masa asi geng rap tawbadagi wakhal tadana mai Imphal irong yendau pali mapan da lerambadagi rems ta pukhalaktuna layeng changki ICU da laikandaraba matungda kanbangam dana laikidabane tha asigi amagi numidang pungni palrom tarakpada mayumdagi thokibadagi anjalakhidabane topapau amadana Tongal-Tongalba Mafam adida COVID-19 ki test tawbada result manadabana Chamamnaba Poknare COVID-19 ki test tawbada Chamamnaba kaya Poknare kanagumba Meoi amana Tongal-Tongalba laboratory anida test tawrubada manadaba result phangbadagi karambada chumlibano khanbada miyam bo Chamamnaba Poknlakhibane Malem gi mapam punamakta paksana santorakpadagi Meoi kaya sian khraba novel coronavirus Sokle ani taramapan COVID-19 thingna pa Manipur dasu laigak na thaurang kaya amalakhatle thaurang sing adugi manungta state asigi tongan-tongan lanai ana layang sang amadi tongan-tongan laboratory kaya da lanai oina sel puthok saraga COVID-19 test tongna na bagi khudong chaba bibiri masemak Manipur laigak na COVID-19 santorak pa thingba da mating oina na ba miyam paksana test tongna na bagi khudong chaba bibani aina su longnari Laibk thiri badi test tawri pasing asigi manungda mi amadada result manadana pibagi Thoudok khara su thogan bere karambana chumlibano karambana lalibano aibado misam miyam da chawna Chamamnaba Poknare Manipur laigak na Resident Institute of Medical Sciences RIMS amasung Jawaharlal Nehru Institute of Medical Sciences JNIMS da Viral Research and Diagnostic Laboratories VRDL amount thamduna real time polymerase chain reaction RT-PCR da COVID-19 test tobagi thabak asi chatharamkhibane adubo Manipur da COVID-19 positive oibagi sang asi yamna hengalakpa aduga test tawbagi sang na wangkhalakpadagi Jiribam District Hospital da rapid antigen test tawbagi khudongchaba piba haurakhi loinana lanai gi ana layeng sing amadi laboratory khara da phawba rapid antigen amasung granite hairiba makhal ani asida test tawna bagi khudongchaba pirakhibane lanai laboratory da test tawbagi khudongchaba lairakpadagi amukki hena COVID-19 positive oiba pi ki masing mayek sing na khangthokpa ngamlakhi Laibk Thiba test tawri pasing asiga manungda result lana pirakba haibadi negative oiba mi da positive oi haina pisin bagi Thoudok sing lairapra haibagi wahang ama mai kai kaya dagi lakle akhang ai sing na phongdorpagi matung ina rapid antigen test asidi kudaki oina COVID-19 positive oibra negative oibra haibadu athu akai ki oina khangdokna na bayamna chamba test makhal amane masimang da COVID-19 ki result pi pangami haiba adumaksu sama chumi haibadi yade Granite haidipa asichu madumangai result khwaidigi chumna piba hairagadi RT-PCR test asina oire Meoi kharna social media da phongtorakleba wafam khara imung manunggi angang unabagi thaugal tawnabagi dabak
COVID-19 test tawba mathau tai haina angang unagadoriba layangsang adugi authority na khangalakpadagi lanai gi test tawfam amada test tawrubada positive oire haina result pirakhe jumdagi su chathok-taba imung manungda su positive oiba yaudaba aduga positive oiba yaudaba aduda kamdona positive oiram lebano khandona result adu singnabadagi atopa mafam amada amuk hana test tawkhe madudana negative oire haina result pirakhe result ani adu yeglubada chamamnabadagi community quarantine center amagi khuthangda sample lauduna REMS da RT-PCR test tawbada negative oiramba thengnare haina social media da upload tawrakhe barakasida upper Assam gi Johar Homeopathic gi Dr. Sakhangdabasingna Hattoklamle Afar Assam ki Johar town dan ha oiriba Homeopathic Dr. Sakhangdabasingna Hatlamle Johar ki Chandan-nagar da leiba asan bajum amada masa ki sahi kuntaruk subada ngariba Dr. adu Hatlambane laikidaba Dr. adu ki maming Rahul Basumatari kawe Udalguri district dagine housing na JK Memorial Homeopathic Medical College Johar ta inter Dr. oina leibane mamang sahi damhak na JK Memorial Homeopathic Medical College dagi Bachelor of Homeopathic Medicine and Surgery lotion ke Thoudok asiki matangda Johar Police na case ama laukhatuna investigation chathapa Toukhre ahan ba pangba report ki matuk ina naha oiriba Dr. adu makhauri da thangna lelaga halambani aiba khangle laikidaba Dr. adu Assam lenga ki joint secretary oina thawpuramba Hira Prasad Nath kauba Meoi amagi asan bajumda lairakhibane Nagalammaromda Chhattisgarh ki accident da Sire Sokle Chhattisgarh ki Raipur city ki mataida ngasi bus amana truck amada thomjinbadagi sinmi sigibaga loinana atopa Sokle hana police na phongdokre police official amana phongdokpa matung ina Thoudok adu ngasi ayu anganbada Tilibanda police station ki manung chanda leiba Sherike de khun manakta national highway 53 da thokibane official duna haike truck amada thomjinbadu da bus adu tonglakpa sinmi kudakta sibaga loinana atopa na choke bus adu jumro na ba Orissa gi Ganjam district dagi punna sinmi 58 tongdona lakpani haina phongtokladuna official duna haike phigi milsing da thabak chuna nabagi damakta makhoi Gujarat ki Surat da jatkadabani yamna ngakba thadok amadana HIV yaoba kapsinnaba khotnabada Chennaba ahum jail da Thajinkhre Sokle ani taragani thoida nupi amada HIV yaoba kapsinnaba khotnarambagi case da Chennaba nupa ama ahum ngasi CGM Imphal West da judicial remand pibadagi jail da Thajinkhre ngasi court da jail da Thajinkhre pasing adudi Arambam Manju Singh Laitonjam Gopal Singh amasung MD Imran Hussein alias Boyne ngasi CGM Imphal West ki court video conferencing ki khutangda sathakeba hearing aduda APP na court thamkibada case asigi accused number 1 oiriba Manju asi Sokle ani manga dagi ani tarani thoigi me tha phawba da Th.Brinda Mapurabe ki ming RK Chinglen chana ya school Jansthan ki driver oina thabak torom ki Manju na phongdorokpada Brinda na piba pautaki matung ina mahak Gopal Imran Hussein amasung Abdul Tariq haujik laikidraba galloina na crime adu chathakibani crime adu sizinakhiba HIV yaoba adu Abdul Tariq na purakhi amadi adu case asigi complainant oiriba mayanglamam Kherendra thangaiban hijam dewan lekai dagi loina bida kapsinnaba honakibani aiba khangba ngamkhe Brinda matam adu da Kherelondrogi mari leinaki loina na mahaki nupina makhoi anigi marakta lakpa yai haiduna mahak pondok hankinaba thabak ke pakatki nupi adu handok hankinanaba pandamda makhoi ba chikim da chanabagi ticket na chingba Brinda na loina puthoklaga makhoi ba thakibani Manju na phongthokiba wafam kudima accused oiriba Gopal amasung MD Imran Hussein ki statement da su wafam aduma phongdorki APP na makhatana hojik equus oiriba Meoi ahum asi makhatana investigation chatanaba judicial remand pipinaba prayer tawbaga loinana hojik case asigi man accused phadre magu phanana bakoi ahum makhatana wahang pong chatabagi tangai phadaba lai court NPP ki warol kupna taraba matungda makoina court na APP ki warol kupna taraba matungda makoi ahumna tha asigi 18 phawban numit 15 gi judicial remand pinaba raita ki makoi ahum COVID-19 ki SOP sing ngakna jail da Thajinbaga loinana pungni phunipan kudingi medical check up tawnana basu court na mari leinaba singda khangan ki Arabeda content sing asigi maroi pa pau khara si pa pau dam jeri pa Manipur local news YouTube channel amadi Facebook page asidagi yengbir bu punama puthaga jari loinana channel asin adom da kanarabadi subscribe like and share to ba kawi ganu punama po amuka hanna thaga jari